Matam Kharagi Matung Da Thangal Keithel Asi Kari Oirakkadage HAIBA TAMBA NGAMDABA PHIVAM AMADA LEIRE HAINA EIKHOIGI APUNBA SHAKTAM ki President HAOBAM CHITRA NUNGNANGBA PHONGDORAKLI ngasi Manipur Press Club ki Thangjing Hall da pangthokpa EIKHOIGI APUNBA SHAKTAM Thangal Keithel gi Mari Suba Foundation Day gi thoramda wafam asi phonglokladuna mahakna makhatana hai Thangal Keithel gi PHIVAM asi ngak senduna thamnaba gi pandamda lup asi kanagi su mateng yaudana hogdorakhibani Thangal Keithel gi hojik oriba PHIVAM asi awaba gi masakni Ipu Thangal gi ming lauraga thualiba Thangal Keithel asi tungda kari oirakkadage HAIBA tamba ngamdaba gi PHIVAM amada leire oirakliba PHIVAM asida lup asina paikhatpa yaba thabak khudingmang leptana paikhat khigani hainasu mahakna makhatana phongdokhi Thorom aduda Manipur University ki Department of Law ki Head Dr. Yumnam Premananda amasung Laikol ki President Dr. Khetremeyum Subadani su saruk yakhi Aikoi Thangal bazar taariba aikoi maitai idai cha se masing yamna leijade aduna aikoi maitai idai cha khai punjan nabagi damakta punjan duna koina kari no kai no awat pa kari lairi kai dauri haina tana nabagi damakta si association je koi semjabani aduma ngasi mari raksuba foundation di akoina Thangal bazar da hujit lairiba sin se aikoina yengada awaba masa yam leire singda Hojik ngasi koi jingna koina pansai haraga jingda jangba ngamde adu Thangal bazar sida pu Thangal gi man min thol lauraga tholi ga laikai se wan de kari oirakkadoi no haiba tamba ngamdaba dagi akhoi thammang khattang di isai naw jingni tamakta semam masi yana koi si tawja